Senapati district Kuki Phurup ki Meeoi Shing Chathok-Chatshin Toubada Athingba Thamle haina Naga People's Organization NPO na lauthokrai hiremasigi matang de NPO na thadorpa serolamagi matungina thasge hokiba tang marida gamgi fight get thokiba thodok amagi matang da ngase NPO Tribe Hoho Senapati District Women's Association amasung Senapati District Students Association ge mihut sing yauna Senapati da leba NPO ge conference hall da apun magi mifama mapang thoki hokiba tang marida NPO SDWA SDSA amasung Supervisory Committee ge mihut Sing Kuki gi volunteers sing na gamgi fight get lana satpada Athingba pirakiba adugi matang da mifam aduda kumna khanene na ki nimit aduda saliba mihut kambu aduna masana masabu sakta labasu amadi makoina satpagi maram ningthina khangalabasu makhata na adumak thingmagi thong adubu mifam aduna haksina lauki Kuki volunteers sing na satharakiba thong adubu akan mamong da yaning da phongdok laduna makhata ba notice ama thoktriba phawba Senapati district da Kuki Phurup ki Meeoi Sing khudattagi chathok handaba amadi sathandaba haina warep laure loina gamgi fight get thokiba thodok adugi matang da mari lenaba authority na karigumba thawak khara lokhat kadabane loina asigumba thodok asi matung da amukhana thoktana ba amade naga miyam da ayat apan yaudana Chathok-Chatshin yahanaba singadabane haina serolasin makha tari